Hello ma'am. Masudi Keithellakpam Kitchen na akhanaba injang ama pudun laksare madudi ate nate hoji matamji ko su yamna chanaba Yongchak ka hawai ga alu ga Eronba ni ma'am madudi thauno process tawjarai han basdi mai thagalase ga isin khar lawraga futlase basdi hawai ga alu ga han phut ke Juga Yongchak si join khar mai sa lok ta hap ke manan di dan hojite ha un hap di lam pat khrani ade ma ngone sogla podong thena je na ade ma phut pangai ba oina hap ka da ma chal sin do sam tho ase mana ni sina telo maru ama di hawai ton khara taseng madi lomba se ai laitre lomba hapasu yam hawbani ando ai leijadramina hapjadre mayam ado nga sai aina phut khebdo kam asu yai ado kam baga phut baga se Eronba dadi phut pana mahau lei ba hele kamana thubai wa ne duga phut pana di mahau lei ba hele ma'am duga hapda ba ngari adagi eka dudi aina hanna changmai da nganjagre adugi kan dum di gawjadre ma'am waro biganu Sabi sogole me ai ye mayam sai na haja kibdo sawre pachna timing sida sai Yongchak to apcha lora si sele re mayam Yongchak to tan sam tho thamam ni ko sai Mucha Eronba gumba Eronba process sam chang da bane taw da mi ko ne mun tele khang ne ado ai gi meno e pandam di ko gi
ꯑꯉꯥꯡꯁꯤꯡ ꯍꯣꯁꯇꯦꯜꯗꯒ ꯂꯩꯕ ꯑꯗꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇꯅꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯔꯦ ꯅꯧꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯄꯥꯟꯗ ꯂꯩꯕꯗ ꯈꯤꯇꯪ ꯃꯣꯏꯅ ꯌꯦꯡꯖꯕꯗꯁꯨ ꯂꯥꯏꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯦꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯑꯗꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯈꯟꯅꯕ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ ꯔꯦꯁꯤꯄꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯁꯤꯗꯩꯗꯤ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯐꯨꯠꯂꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯜꯂꯒ ꯏꯪꯍꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤꯗꯣ ꯉꯁꯥꯏꯒꯤꯗꯣ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯊꯠꯂꯒꯦ ꯍꯩꯗꯣꯛꯑꯒ ꯏꯪꯍꯜꯂꯒ ꯍꯣꯔꯦꯟ ꯃꯦꯠꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯍꯩꯗꯣꯛꯆꯔꯦ ꯑꯗꯨꯒ ꯍꯥꯞꯀꯗꯕ ꯃꯆꯜ ꯉꯁꯥꯏ ꯆꯥꯏꯒꯗꯕꯗꯨꯁꯨ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏ ꯉꯥꯟꯖꯈꯤꯕ ꯉꯥꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯔꯣꯟꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯗꯅꯕ ꯑꯩ ꯌꯣꯡꯆꯥꯛ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯉꯥꯟꯕꯗꯣ ꯅꯩꯈꯥꯏꯔꯁꯤ ꯉꯥꯔꯤꯁꯦ ꯈꯤꯇꯪ ꯌꯥꯝꯗꯧꯗꯤ ꯃꯥꯜꯂꯦ ꯃꯆꯦꯠ ꯑꯃ ꯊꯝꯃꯒꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛꯇꯣ ꯈꯪꯇꯣꯛꯑꯁꯤ ꯑꯗꯨꯒ ꯐꯖꯅ ꯅꯩꯈꯥꯏꯔꯁꯤ ꯐꯖꯅ ꯅꯩꯈꯥꯏꯔꯕꯅꯤꯅ ꯑꯂꯨꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯂꯨꯁꯤꯁꯨ ꯅꯝꯒꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍꯋꯥꯏꯕꯤꯗꯣ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯒ ꯄꯨꯂꯞ ꯅꯩꯈꯥꯏꯔꯁꯤ ꯐꯖꯅ ꯃꯅꯨꯡ ꯃꯄꯥꯟ ꯆꯪꯅ ꯅꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯁꯤ
ꯂꯣꯏꯔꯦ ꯏꯔꯣꯟꯕ ꯑꯗꯨꯕꯨ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯨꯗꯤ ꯆꯥꯝꯗꯥꯏ ꯈꯤꯇꯪ ꯆꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯐ꯭ꯂꯦꯚꯔ ꯇꯦꯛꯁꯆꯔ ꯀꯩꯀꯥꯗꯣ ꯃꯥꯡꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯅꯕꯩ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯃꯌꯥꯝ